पाउशेद मर पाउ खरा अपडेट तौजरी क्वाकैथेल बाजार एटीएम बुथ फकारगा सेल लौथोकनब होनरमले ngasi nongalamdai pung anirom taba matamda Imphal West ki Kwakaithel bazar da leiba ATM booth fakaraga sel lakthokna nabo khonaram le hairi ariba tawdogasi arangba masugi joking thori litpa mako khumba masinda marks upa miwi amana Kwakaithel bazar da hangba ATM booth fakaiduna sel lakthokna nabo khonaram bane tawdogadu senar ba miwi edo police na phana nabo khonabada mangna tongduna lakwa cycle hundoklam laga Kwakaithel thawnaujam laigai gi jumlak phawraga sen khibadagi phapa ngamhodre hairi Tawdogasi matangda polis lagi phangba pau amagi matungina ngasi nongalamdai pung anirom tava adwaida Kwakaithel bazar da hangba ATM booth amagi manakta singthaningai oiba mawngda mioi ama leptuna leirambadagi polis na ATM booth aduda sanglaga yengbada ATM booth adu fakaibagi khodamak ubadagi leiram liba mioi adu fana na bu khonabada mangna thonglapa cycle adu thawraga Kwakaithel tidim ground room da sarki Polis na mahakpa tanaba matamda mahakna thawriba cycle adu hundoklamlaga Kwakaithel thawnaujam laikai jumlak phawraga senki amambagi matam oibana mahakpo polis na phaba ngamhodabani haire Manipur gi yellow me indigenous nadavana SD talakwa KKL na yaba ngamloi India gi context scheduled tribe SDP ribasi adivasi yellow me indigenous singdane Masigi kudam boina maming kharap falabada Gonsof MP Colville of Odisha Mountains of Jharkhand singbane India na sahi lising samga hida leirak Aryan Hindu singasi ST oide maramde makhoi singasi ngasi dagi sahi lising samga mamangda Central Asia German rom dagi nomadic hadis haitana yaw senbagi Punjaben Sindh province da yanhana khundaki adogi tamna sandorokna Bengal phawa yawsilaki maramasna migrant people singna India gi context da ST oibe yade hanlaijaram ba adivasi yellow me indigenous singna ST oiri anakang laipa kanballo Manipur ki secretary ngamkhai ngakwa luangna khudek piduna thadorakpa zero laman haire zero laduna makha taraduna hai yellow me adivasi abasiga citizenship abasiga yamna khetnai maramde yellow adivasi abasti hanadagi leijaraklaba haibade Manipur ki context yengba taragasu all stone as Paleolithic period haibadi ngasidagi na sahi lising kuntra nadragana lising nifu BC mamangdagi hauna miwina khul tholakringai dagi hauna leijaraklaba aduga Hausina salai tarit oina leiraba Kanglup Singh Kom Koireng Koirau Kharam Koivu Langde Moyon Monsang Anal Funan Baring Chiru Sothe Tarau Purum Mau Maram Pumai Thangal Kabui Tangkhul Midai Kemti abadi namfok makhoi sing asi khakdane Atai nongfok Haram Eastern Migrant Nongsub Haram Western Migrant ngakdane Makhoi sing asi Constitution of India ki matungina Citizenship of India ni habadi yai adubo Manipur ki context da yellow me indigenous people ni habadi yade Pangal sing asi baigasnra ki matamda lisinga baga satret yangai ga taret matungda mitai ningo lawdana khultaba hokrabasu ayambana di world war mamang amadi matungda lakibana ayambane Mane masigi sanabida mapagi line da veterinary line satgani mamagi line maternal line da saloi Samna harabada kanhagumba mitai nufa amana Aryan Hindu nupi ama matau asumna Singthomba Paikasandra hagdagda mitai ningol khara lawduna Manipur da khundaba ahokiba Pangal singasi mitai singi dissident ni harubu yaroi maramde Makhoi singasi mapagi line paternal line da satkane Matamadu da leiramba sina Bengal haiba haitabadagi Pangal haibagi amuk Pangal harakibane Amuk kanhagumba kharana amuk Pangal mamangda mitai subselakibani aduna Pangal gi mamangda mitai haiduna tapsilakibasi maram sade yafam suthokti hanasu serol aduna makha tari Lamjing ba group of company ki lanthom sing Unregulated Deposit Schemes Act 2019 ki makhada state government loina attest tawkre Money laundering bonds scheme case kamari lainana enforcement department na andakta Kolkata ki mafam amadagi fatuna case register tawroma batung Judicial custody lairiba Lamjing ba group of company ki managing director Sanasam Zeki Singh Sai Kuntra Thawal Kiam Sifai Babu Bazar Amadi Maki Management ki mingda attest tawdun lairiba Lanthom Singh Government Unregulated Deposit Schemes Act 2019 ki makada attest loina tawsile ana state asigi competent authority na official oiba order ama January kuntra ga matoi da thokre hairi Official source aman hai Enjoy Singh Commissioner RL Culture Competent Authority Government of Manipur na Lamjingba Group of Company ki MDJ ki amasung company asigi owner
Director Management Singh Mathakda Tharakwa Competent Case Kamari Laidana Unregulated Deposit Schemes Act 2019 ki makhada Imphal East amasong Imphal West ki Competent Authority singna Bas Case number 1 of 2022 mathang sahi ki March amasong April thada lobkatuna company asigi mingthil laiwa Landom Singh Ben tawnarba inquiry sathaba hauki hairi Inquiry aduda asset group of company asigi mafu oriwa Zekina ain kana miyamda mabit thaganduna ain kaina paisa sing company asida deposit tawhan khibaga mari leinana Zekibo Competent Authority asigi inquiry marungda bari leinaba se sang puduna laknaba anjin hanjin somon thake aduba mak lakpa leikhide aduba Competent Authority na chathakiba inquiry aduda company asna paramliba lanthumgi document sing phangba kam khibaga loidana Lantom sing adugi detail amadi mapu sing lamjingba group of company ki board member sing amadi family members sing list sing Imphal West Imphal East Bisnupur Tawbal amasung kaksing district DC sing namathang mamang sahi ki tongan ba thasing the authority asda pikalakpa report sing matung ina verify tawki hairi Maramaduna Unregulated Deposit Schemes Act 2019 gi under section 7 clause 3 makhada Competent Authority asina lamjingba group of company asina Agreed Tauriva Lanthom Singh State Government Makatava Order Amatok Pava Address Tauri Anna M. Joy Singh Commissioner RL Culture Competent Authority Government of Manipur Masana Saito Order Amada Palle Minister Amadi MLA na Mantri Fukri Masit Kahelaroi Apiki Thazaba Piram Bagidamak Tagatba Pongdoragle Mantri Fukri Masit Kahelaroi Apiki Thazaba Piram Bagidamak Tagatba Pongdoksari Anna Mantri Fukri Masit Committee Secretary Habib Sana Thadorokpa Zero Lamana Fongdorakle Zero Ladra Makataratun Hai Aukipa Matam Kraki Mamang Dagi PWD Executive Engineer K. Arun Kumar NIS Division 1 Survey Sungtok Tokdana Mahaki Order Report da Yimpam Warga Imphal East DC Kumantem Dainana Mantri Pukri Masidasi Illegal Enclosure ni Adana Thugana Notice Matang Pilakrapa Matung Manifuda Ladiba Midai Pangal Isilinaw Sina Janing Dabagi rally kaya amadi student podes kaya sathaba auraglaba matungda wangkai esigi emre thangjam Arun Kumar amadi Minister Kontaujam Govindas na lusingba animak na Mantri Pukri Masjid ki sporta lakviduna Hauzik highway lambi gi leiriba pibam sikumna yengsin birapa matungda Mantri Pukri Masjid Committee amadi athapa mafam dagi lakhiba mitai pangal isininaw mayam adugi mamangda Minister Govindas Kontaujam mitai pangal ki sentiment bu khangpituna masjid asiba nungsi widuna Masidasi Sogandana Honaragani and Habirapadama from Adu Lairiba, Miamgi Miludagi, Harabagi Pirang Tarake. Asusi Assembly from Marakta, Masid Asiki the Makta Lakvituna Masid Asibo, Sogandana Taurani and Equiki local, Emily Amadi, Yamla Bamiamgi Mamanga, Tazaba Pipi and Pagi the Makta. Mantri Pukri Masid Committee make the Govindas, Kontoxam Amadi, local Emily Tangsam Arun Kumarbo, Nampailetana Tagat Pamadi, Harabo Fondoxari. Marabaduna Minister PWD Amadi local MLA Lakviduna Masidasi Sogandana Pahona Ragani Amadi February Tara Imphal East DC ki Maram Chadaba Eviction ge order adusu state Taunapa Pau Harage Hivakaluina CM Gasu Paminaraga Masidasi Sogandana final Wina Kanarage Anatazaba Pipiramba Lairabanina Manipur Mitai Pangal Isilinaw Sina balance Oiva as it is an Amata Tapidanaba Masid Committee Makadagi Apple Tauzari Loina the Masid Asibo Kahan Danava Ahingong Light and Manifogi Mafum Kiadagi 1 lakh Piki state level gi CSO sing Zamatul Ulma Manifo Anzuman Manifo Loina Laikai Punamagi Club Mahalagi Imam Sing Amadi Badrasaki Mai Racing Punamagna Aroi Bawaris and Ama Productive Power Duaka Loidana Mikuk Nam Sing na Ngaraga Leminasi Hana Punamagta Haizari Hanasucherol Adan Bakatana Fangdoragle India da anpo ina Manipur da anupa usik makhalani saktaba haure Manipur si usik singi oina khwadagi nungaiba mafam oire report Laibaka sigi oina Arunachal Pradesh khaktana thana Manipur asi usik po yengpa pamjaba singi khwadagi nungaiba aduga usik singi oina su saktaba da yamna nungaiba mafam amoire India da ihan hanpo oina Manipur da mamangda amukta sakta khidriba nagungda usikani sakta rakhiba asna state asigi masagi ina khulaba cultural Heritage kaya leibaki mathakta usiakpo yengba pamjaba singi oina khwaidagi nungaipam mafam ama oire haibadu mayek sengna tagle Biodiversity hotspot oiriba mafam asda leibagasda khwaidagi tangna phangba amadi masilaklaba sanga kaya ama phangle leibagasda yan hanbo oina Manipur gi Tengnophon district ki manungsana leiba Kwatha da haukiba numit khani gi mamangda Rufus Wing Buzat amasung Grey Eye Bulbul harbo usiak makhalani si sakta ba haure Kwada area asi Jaigang Popi Loksaw Wildlife Sainzuri ki Sarugamani Usek Sing Jokan Anaba Madi Makwai Laifam Safam Kahandana Tamnaba Honabada
असौब थौदांग लौरिबा नन गवर्नमेंट ऑर्गेनाइजेशन सिंगी ग्लोबल पार्टनरशिप अमा ओरिबा बर्ड लाइफ इंटरनेशनल की मतुंगिना मणिपुर की यांगपोपी लोकसौ वाइल्ड लाइफ सैंक्चुरी असे इंपोर्टेंट बर्ड एरिया IBA ओइन साखंगलप मफम अमसुने बर्ड साउंड रेकॉर्डिस्ट पूजा शर्मा फोंदोखिबदा मणिपुर की क्वार्टर पैलेस न इहानहाना सक्थारखिबा राफोस विंग बुजर अमसुंग ग्रे आई बुलबुल असी हौजक फावगी ओइना लेबागसगी हिस्ट्री द आनबनी हारिबा उसेक मखलनी असी ममंग द इंडिया के स्टेट अमदद सक्थारखिबकी रेकॉर्ड लेट्रे जुम कल्टिवेशन नमरम ओरग उसेक सिंगी लाइफम सफम द चाउना काइबा क्या पिरकले अतोप एडिटोरियल की कलम अमदा अखोई मार्शल पुनसिनफा मणिपुर साखोदनबदा नागा फुरुप सिंगी असौबा थौदांग लै मणिपुर तोंगान तोंगान ब कांगलुप कुंथारोम लै कांगलुप मयाम असिगी मनुंगदा खरादे लोन अमसोंग लाइनिंग लाइसोन मानबा यावे अपिक अपिक फुरुप सिंगी तोखाइबा लोन लेजरगसु मखोइगी ओइबा मपुंग ओइबा फाउंडर लोनसु लैतबा नदे हारेबा कांगलुप सिंग असि निंगसिंगबा थोक्त्रबा मतमदगी हौना स्टेट असिगी लेमाइदा नुंगसी चानन अदुम लैमिनरगी अदुबो हारेबा कांगलुप सिंग असि कनागुंबा खराना अमसोंग सिंगदम हाइदुन अनि थोकना थुगाइनबा होनबगी खुदम चांगदम उबा फांगे थावंग असे मखोइ खरागी पॉलिटिकल की ओइबा खुदोंग चाबा फंगनबगीदमक्तनी हाइना लौबदा लालोय कनागुंबा खराना पुवारीगी असोइबा खरादा खुदोंग चाबा लौरगा कांगलुप मसेलगी मरक्ता सिंगसेप थाजिंदुना नुंगसिनदबगी हु साइरखिबनी सही नौरिबा अंगांसिंगदा साइसिनखिबा हु अतुना ngasiदी लेब याउना थुमलबा मतमसदा मणिपुरदा कांगलुप मसेलगी अपुनबा हाइबदो लैरखिदे पिक्रबा मणिपुरबो नागागी लम कोकीगी लम कापोईगी लम हाइतुना तोखाइ तोखाइना खाइदोकनरागी मणिपुरबो मसे थाननबा हु साइसिनबदा खुलाई फाइबर टुपसिंग अदुम सेनबगी खुदम सांगदम लै मरवैना NSNIM अमसुंग कोकी UG ग्रुप सिना हौजिक हौजिक मखोइगी ओइबा तोखाइबा होमलैंड नत्रगना ग्रेटर ऑटोनॉमी तालकलिबा असना मणिपुरगी अपुनबगी सक्तम द सिंगनरकपदा मखोइ यावी हाइबने लैंगाक मसुक मतम चाना वखल थादरगा कोकी अमसुंग नागागी लालौलुप सिंगी प्रोपेगेंडा सिंग असि मयुंगनरकलगदी मियाम मरक्ता हौजिक तोखाइ तानबगी वखल अमा पोक्लिबसि लेरमलोय ख्वादगी हेनम इपाइनिगाई ओइरिबदी मतम अमदा का हेनबा लिसा चटली हरंबा खुलाई पाइबा लुपसिंग असिबो संडन गवर्नमेंट यामना लुमना लवी अमसुंग मतम यामदा मखोइगी वा ताबदौना तौरपदगी मणिपुरगी सिंगबुरोय तंपोरोय सिंग मरक्ता तिन्नबा यारोय दौबगुंबगी वखलोल सेलकपने मणिपुर मितै खक्तगी नते नागा कुकी जौ पंगन चिंबगी सुयावी मणिपुर नागा की लम नत्रगना कुकी की लम हाइबा अमा लैते नागा सिंह नमना खुंदाबा मणिपुर की लम नत्रगना कुकी सिंह नमना खुंदाबा मणिपुर की लम हाइबदी लै अदबो खुलाई बाइबा सिंह की लुप खराना नागा सिंह की राइट नत्रगना टेरिटोरियल बाउंड्री लै हेक हरकपा अमसुंग मसिगा मानबा मौंग अमदा कुकी सिंहना मखोइगी लम येक्तोना तानखलकपा असिना मरम ओरगा अखोइ मासनगी मरक्ता नुंगसिनदनबगी मचा कोहले अखोइना खंगमिनगदबदी सिंगी लोसिंगपसिना बिसम यामदा साइसिनगी हुसिंग असि हेक हंदोक्त्रिबा मखै अखोइ पुनबा यारोय मेटैसिना मबुक फमनबा अमसुंग मतम चुबदा नुंगसि चाना लेबा पामबगी वखलोन नमांगदा थमलगा थबक तौरकपदगी मणिपुरदा कांगलुपकी इरांग हाइबा अमा थोक्तना अपुनबा मणिपुर लेंगदना थंबा गमलगलिबने स्टेट असिगी पॉलिटिकल पार्टी सिंगी लुसिंगबा खराना मिदै सिंगबो मबुकजेल पिकपरोमदा पुसिलगा वांगांगलिबसि हेना फजानिंगबा अमसुंग हेना फादोहनिंगबनी हाना लौबदी याय तौबददी मिदै सिंना फंगलमद्र फटमद्रबदी मणिपुरदा हौजिक तोंगान तोंगान बसिंगमी के कांगलुप कया मखोइगी नाना मसुंग सनबेसिंग गाक्तुना थंबक ngambga loidana मणिपुरदा असौबा फिदा अमा फंगलिबसि फंगलमलोय मैतैसु सलाइ तरेत लैरमे मैरांगा खुमनगा उनबा यारमदे मिदैगा अतै सलाइसिंगा उनबदा हानरमी अदबो मिदै हाइबा फुरपसदा अतै फुरपुनमक पुनसिलमलिबा असिदा सिंगमिसिंग याहुद्रिबा अदु मतमदुगी लांगना फानबा ngамद्रबा हलमनसिंग अदुना सिंगमिसिंगबो नोंसिबा मसुंग मबुक फाननदा अदगिनी हाना लौबा याय हौजिकसु मणिपुर चाखोदनबगीदमक नागासिंगी थौदांग चाउना लै अखोइ पुनमक वखल तामिनबा मतम यौरे मसेत मगाई वखल खनबना लेबागम कैदोंगैदसु चाखोपे यारोय मरमदुना आयम अमसुंग मसिगा पुनः चटमिनरिबा CSO सिंगना नागा खक्तगी ओइबा वांगांगबगी मोहत मणिपुर पुंबगी ओइबा वांगांगबगी तंगाई फदबा लागे मतंग असदा पंजनिंगबा वफमदि अखोइ खुदिमक मणिपुर मसा ngakतनी अखोइ इंडिया की मनुंगता लेबा स्टेट अमनि हाइबा वखलोल असिदा युमफम ओरगा अपनबगी सक्तम सागतपा संगे मसे ताबगी वखलोना अखोइबा चौखटपा हाइबतुदगी थापतोक हनगनी हाइजनिंगे मोबलेंसिंग मरी लेना पुलिस पर्सन मंगा सस्पेंड तौखरे मोबलेंसिंग मरी लेना परवंदर डिस्ट्रिक्ट सुपरिटेंडेंट ऑफ पुलिस रवि मोहन साइनीना उद्योग नगर स्टेशन की पुलिस सब इंस्पेक्टर अमसुंग अतै पर्सन मरी मथौ पांगथोपा ngamkidabagi maranda सस्पेंड तौखरे डिप्यूटी सुपरिटेंडेंट ऑफ पुलिस नीलम गोस्मिन थांगजनमी की नुमिदांगदा मीडिया दा हाइखि मदुदि
लेखिद्रबा सियाम उबा ngambagi pangkal sada marfudra mangki mak basar da dara temple gi trustee sing da temple atudagi sel ural gi ana maral season tamthiba maungda phogi bane phubadagi phibam thina chokla ba victim adupa hostan da phubagi mahuta Odiok Nagar police station ki team namhak po pung ani police station aduda thamgi victim adugi apok kisona mahaki complaint da karigama police namhak po hostan da thuna pubiram bathokla bade internet injury sing amasung treatment thinthaba maram oiduna siriba adu thoklam loidabane victim adugi imung namaran sipagi matungina senior police officers in the preliminary inquiry ama conduct tawki magone allegation sing atuda paliwa wafam sing adu summi haiba khanglakhiba ka loinana police person banga suspend tawkibani ana police officer asna media da phongdoke Kesor Finance Sakon se namita file tawkiba magi complaint da haiki sahi kunga daruk suraba mahaki masarufa siam street vendor ni amasung mana cycle tungduna koisa salaga esena masung final yole ijum jaga se namita mahak bokira area da sarki mafamatuda basarda dada temple gi trustee sing equal katsa laga bogesra raju bokharia amasung ataina mahak po kham khe amadi pho bauki tungda mahak makoina police na sinaki namit adumaki namidangda mahak police custody da siki miyoi ani minor rape ka mari lenan afare masagi sahi taraga mari khakta ngari panabi masa amabo rape tawi haibagi maranda jena ba miyoi ani asi asam gi Dibrugarh da gi fare faraba miyoi ani adudi Baijal Ali amadi Safar Ali ni makoi ani mak lahwal area da gine police report gi matugi na nabi masa atu wakal manglaga athavari ti garden da nomhai sin nimit ki nongthelda lairamba thengna rakhi bane magi makhong amadi makhut ani mak thauri na funduna lairami amadi mahappo gang rape tawramba yai hana thajai nupi masa asi tha asigi ahumdagi thiba khangdan lairakhi bane crime asigi pram suspect oiriba Baijal Ali na victim nupi masa asi tha asigi ahumdagi faduna ti garden da thamlak laka dapit nini chumna rape sa thaki bane haire victim oiriba nupi masa asigi mamana police ta complaint tawrakpadagi thiduna lakhibani haus nupi masa adu Assam Medical College amadi hospital treatment amadi examination tawna ba pohre haire lambi gi extend da taraga tare chire taraga ni thoi chogle Tanzania gi tangka region gi manung chanba Korogwe district truck amaga mini bus amaga makhoi mamai thengai na khibagi thodok amada yam rabada mioi taraga tare secret masuk atai taraga ni thoina asoga panangle ana officer amana phongdokre Tanga regional commissioner Omali mago bana statement amada haiki madudi mini bus adu auki bi rai no mekin bidangda mioi kun ga darukna asiba haksang ama aroiba mathau mangam pang thopaga loinana Lairon channel bagi damakta da es salam dagi Kalim Anzaro origin gi mosin tamna puduna satpagi lambida accident hokibane Tragado gi driver na atoba gari amadagi hengkatna na bahona rakpadagi minibus atuda thongkibani ana bhagom bana phongdoki Aroibeda content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asedagi yangberi ba punama padaga jari channel asena domda kana rabadi subscribe to be business subscribe to be romoloinana like and share to busuka wi kanuk namak po amaghanna thagajari